ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯑꯔꯁ ꯃꯌꯥꯝꯕꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯂꯦꯟꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯤꯂꯝꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯚ ꯑꯦꯟ ꯃꯣꯟꯁꯇꯔꯁ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯟ ꯑꯃꯁꯨꯡ ꯑꯦꯗꯚꯦꯟꯆꯔꯗ ꯕꯦꯁ ꯇꯧꯕ ꯍꯣꯂꯤꯋꯨꯗꯀꯤ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ IMDb ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 6.9 ꯔꯣꯇꯟ ꯇꯣꯃꯦꯇꯣꯁꯇ 94% Amazon.in ꯗ 5ꯒꯤ ꯃꯅꯨꯡꯗ 4.6 ꯐꯪꯈꯤꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤꯒꯤ ꯁꯝꯂꯞꯄ ꯋꯥꯔꯤ ꯍꯥꯏꯗꯕꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤꯗꯒꯤ ꯑꯣꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯃ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯕꯨ ꯎꯕ ꯐꯪꯏ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤꯕꯨ ꯊꯨꯒꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯕꯅꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯤꯁꯥꯏꯜ ꯀꯌꯥ ꯑꯃ ꯊꯥꯒꯠꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯍꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯗꯨꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯤꯁꯥꯏꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯦꯁꯇꯦꯔꯣꯏꯗꯀꯤ ꯑꯀꯥꯏꯕ ꯃꯆꯦꯠꯁꯤꯡ ꯑꯗꯨꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯔꯦꯗꯤꯌꯦꯁꯟꯁꯨ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯅ ꯌꯥꯎꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯀꯥꯏꯔꯕ ꯑꯦꯁꯇꯦꯔꯣꯏꯗꯀꯤ ꯃꯆꯦꯠ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯣꯏꯅ ꯇꯥꯁꯜꯂꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯔꯦꯗꯤꯌꯦꯁꯟ ꯌꯥꯎꯔꯕ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯀ꯭ꯔꯦꯆꯔꯁꯤꯡ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯀꯛꯆꯦꯡ ꯃꯤꯔꯥꯡ ꯂꯤꯟ ꯅꯨꯃꯤꯠꯌꯨꯡꯕꯤꯅꯆꯤꯡꯕ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜ ꯀꯌꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ DNA ꯁꯤꯡ ꯑꯗꯨ ꯆꯦꯟꯖ ꯇꯧꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯤꯛꯁꯨ ꯄꯤꯛꯅ ꯂꯩꯔꯝꯕ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯣꯏꯒꯤ ꯁꯥꯏꯖꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯟꯒꯠꯂꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜ ꯍꯥꯏꯕ ꯑꯁꯤ ꯀꯔꯝꯕ ꯁꯥꯅꯣ ꯍꯥꯏꯕꯗꯨ ꯍꯥꯏꯖꯔꯝꯒꯦ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯍꯛꯆꯥꯡꯗꯒꯤ ꯍꯤꯠ ꯄꯨꯊꯣꯛꯄ ꯉꯝꯖꯗꯕ ꯁꯥꯁꯤꯡ ꯑꯗꯨꯕꯨꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯕꯣꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯂꯩꯔꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯗꯨꯗꯒꯤ ꯂꯧꯋꯦ ꯍꯥꯏꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯃꯤꯑꯣꯏꯕꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯃꯁꯥꯒꯤ ꯕꯣꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯑꯁꯤ ꯄꯨꯊꯣꯛꯄ ꯉꯝꯖꯩ ꯑꯗꯨꯕꯨ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯁꯥꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯥꯒꯤ ꯍꯤꯠ ꯄꯨꯊꯣꯛꯄ ꯉꯝꯖꯗꯕ ꯁꯥꯁꯤꯡ ꯑꯗꯨꯕꯨꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯕ ꯃꯇꯝꯗ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯖꯈꯤꯕ ꯁꯥꯁꯤꯡ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯃꯤꯕ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜꯁꯤꯡ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯃꯆꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯥꯎꯈꯠꯂꯛꯄꯅ ꯁꯥ ꯉꯥꯁꯤꯡ ꯑꯁꯤꯅ ꯑꯣꯟꯈꯠꯇꯅ ꯃꯤꯑꯣꯏꯕꯗ ꯑꯣꯏꯅ ꯂꯥꯟꯗꯥꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯁꯥ ꯉꯥꯁꯤꯡ ꯑꯁꯤꯒ ꯃꯤꯑꯣꯏꯕꯒꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ ꯑꯁꯨꯝꯅ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜꯁꯤꯡ ꯑꯁꯤꯒ ꯃꯤꯑꯣꯏꯕꯒꯒꯤ ꯃꯔꯛꯇ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯂꯥꯟ ꯁꯣꯛꯅꯕ ꯑꯁꯤꯗ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃꯕꯨꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯍꯥꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯂꯤꯇꯔꯤꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯕꯣꯝ ꯇꯣꯞꯅꯆꯤꯡꯕꯁꯨ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯒ ꯂꯥꯟ ꯇꯧꯅꯕ ꯃꯇꯝꯗ ꯑꯌꯥꯝꯕ ꯃꯈꯩ ꯂꯣꯏꯅ ꯂꯣꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯁꯤꯡ ꯑꯁꯤ ꯈꯛꯇꯪ ꯁꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯂꯥꯟꯖꯥꯎ ꯑꯁꯤꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ 95%ꯒꯤ ꯃꯊꯛꯇꯗꯤ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅꯤ ꯑꯗꯨꯒ 5% ꯐꯥꯎ ꯐꯥꯗꯕ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃ꯭ꯌꯨꯇꯦꯇꯦꯗ ꯑꯣꯏꯔꯕ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯍꯥꯏꯗꯨꯅ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯕꯪꯀꯔꯁꯤꯡꯗ ꯆꯪꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈꯤꯕ ꯑꯣꯏꯔꯝꯃꯤ ꯐꯤꯂꯝ ꯑꯁꯤ ꯍꯤꯡꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯖꯤꯑꯣꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯗꯣꯔꯛꯄ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯖꯤꯑꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯃꯤ ꯀꯧꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯤꯌꯥꯗꯒꯤ ꯑꯦꯁꯇꯦꯔꯣꯏꯗ ꯑꯃ ꯄꯥꯏꯊꯔꯛꯄ ꯑꯗꯨ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯁꯍꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯀꯥꯔ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯁꯤꯇꯤ ꯑꯁꯤꯗ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯎꯕ ꯃꯇꯝꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯅꯕ ꯇꯧꯅꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯁꯤꯇꯤ ꯑꯁꯤꯕꯨ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯁꯥ ꯃꯁꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯦꯃꯤꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯁꯨ ꯃꯌꯨꯝ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯦꯃꯤ ꯑꯃꯗꯤ ꯖꯤꯑꯣꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯏꯅꯕ ꯇꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯑꯣꯜꯅ ꯑꯦꯃꯤꯗ ꯃꯈꯣꯏ ꯑꯅꯤ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝꯗ ꯑꯦꯃꯤ ꯅꯍꯥꯛ ꯀꯔꯤꯝꯇ ꯄꯥꯈꯠꯀꯅꯨ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯑꯣꯜꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯂꯝꯕꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯖꯤꯑꯣꯜꯅ ꯀꯥꯔꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯗꯤ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯛꯄ ꯉꯝꯗꯕꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯌꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯃꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕꯒꯤ ꯇꯥꯟꯐꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯖꯤꯑꯣꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯃꯤꯃꯥꯡꯃꯛꯇꯨꯗ ꯀ꯭ꯔꯦꯆꯔꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯕ ꯉꯝꯃꯝꯗꯦ ꯃꯍꯥꯛꯅ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯆꯨꯡꯗꯨꯅ ꯂꯦꯞꯄꯒ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯑꯣꯜ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔꯗꯨꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯖꯤꯑꯣꯜꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯥꯔꯗ ꯍꯥꯞꯀꯠꯂꯒ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯑꯣꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯐꯤꯚꯝ ꯑꯁꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯍꯜꯂꯛꯄ ꯑꯣꯏꯔꯝꯗꯦ ꯍꯥꯏꯕꯗꯤ ꯁꯥ ꯉꯥꯁꯤꯡ ꯑꯆꯧꯕ ꯀ꯭ꯔꯦꯆꯔꯁꯤ ꯎꯕ ꯌꯥꯔꯝꯗꯦ
mahak machi lengdabi adum tuminna leptuna lerami masidigi amoi khoida chin asi mahaki mama mapa adubu creature na hatkhiba adugi matungda sahi taret haukhriba adubu mo ikhoida uhali aduga haiba matam asidasu mahak asi mahakpu kanbirakpa makoige party sing aduga adum underground manungda leiba bunker amada lerami adubu haiba underground asigi manungda leiba mi sing asi makoigidi family loina lerami adubu jioldi mathanda taba haibadu oirami asumna mafam asida leiba mi myam sing asina jiol asi mahaki mama mapa sibagi thaudo adudagi mahak asi sa uba yade sa hek ubaga nervous tatle haiduna mahak asi mapanda sungta thadok piramde maramaduna mahak asi bunker adugi manungda thabak oina tohanduna thanami haibadi leiba mi sing adugi chak thongba amadi Pisu Pisamgi Tavasi, Mahana Toromi. Asomna Maki Punsi, Mahaki Mama Pabu, Cresterduna Harkiva Matungagi, I with Tabaxing a Sibutoduna, Zahitare Lerk Poirami. Adu no Maginumita, Makogi Bunker Sida, Achoba Kaxing a Machangami, Aduga Hariba Kaxing a Sibu, Makogi Bunkersi Manunda Leiba, Mioi Group Karana, Hatna Haiduna Toromi. Adubu G also, Hariba Kaxing a Sibu Hatna Bonava Matamda, Maxu Yauningami, Adubu Mahaki Makoksaki Lena Silabana, Giolasi, King a Sibu Hatna Vagitavasi, the Yon Biramde. Asumna hojikti hariba kaksing adubu hatnabagidamakta bunker sidagi mioi marina saba team ama chatkirami aduga creature asiga mioi sing asiga gi marakta lanthengnaba asibu bunker adugi manungdagi thermal camera aduda makoi myamne yengami hojikti makoi marigi maraktagi mioi amadi kaksing aduna phakirami asumna mahaki mamanaba asibu kaksing asina phakiba matamda jiol adu mahak tuminali thawangamamde mahaki mamanaba adubu kanba chatpa pamami mastigi mahaksu mahaki mamanaba adubu kanba chatlami adu mahakna sum lakpa matamda achauba kaksing amagi mami taba adu mahakna urami asumna hojikti chawgraba kaksing asigi achauba maya adu uba matamda jiol adu hanagi matawgumna mafam asida nervous chalaktuna hulai paina tumina leptuna leami aduga hojikti jiol adu haiba kaksing adu ubada kimanbana mahak mamit usanduna lemi aidagi kaksing aduna jiol asibu attack taroga haiduna changpa matamdadi jiolna ngasage usanduna lemba mamit adu pangthorami aduga haiba matam asida hojiki chawkraba kaksing adugi mako adu mahaki makhong mana aduda tatlaga taduna lemi Ashengbagidi, Makogi group adugi maraktagi mioi anina hojiki hariba kaksing adugi mga adu kaktatpo oirami hojiki thawdo aduna maram oraga jiol adu pakhatpana loirami maram aduna mahaki wakhana sibu atopana kanamada thaidoknabagi damakta radio da jiolna mioi amaga wari sanarami adu mahakna wari sanariba mi si atai kanamata nate emini emisu daw yaduna hojik hariba chahi tare adugi manungda mahaksu hingduna lemboirami adubu emina leiriba koloni sidi jiolgi manaktagi yamna lapoirami akoini na paw phaunaраktaba unaraktaba si chahi tare so hokhiboirami adubu jiolna di emida station khudingmaktagi jiolna emida wari sanana ba haiduna try kya amadi tawboirami adubu mahakna emigi call asi sumphang phangdaboirami adubu daw yabadagi ngasigi numit asidadi emigi call asi phangboirami asumna makoi ni si chahi tare ke matungda wari sanaba phangba asida makoi ni do aduki matik harami makoi ni si yamna harauna wari sanaduna lemi dubu ikhang khaudana makoi ni na wari sanariba du disconnect oikhirami hojikti jiol asi mahak siba kiraklamde maramdi mahakna sukhalame madudi bunker asigi manungda leiraga mahak siba ngaiba dudi mahak su pamamde maramaduna mahaki wakhal asida hojik emigi manakta chatlage haiduna chap yungna khankhirami maistagi jiolna mahaki mamanaba singaduda emigi leifam asi makoina leiriba mafam asidagi kyamo yamna lapi haiduna ngami adubu mamanaba singaduna emigi leifam asi makoina leiriba sidagi kilometer 140 west lomda chatlaga haibadi maning lomda chatlaga lei hairami aduga makoina sumakata na haiba mafam adu aikoina leiriba sidagi yamna lapi makoigi leifam adu samudra khongman amada saduna leibani odagi jiolna mahak adu haiba mafam adu da chatpa pami haklami maudagi mahaki mamanaba singaduna amu maonda asumna explain tawbirami jiol nahakna mafam adu da chatki haiba taragadi mafam adu yaunaba honaba matamda nahakna khongna chatpada numit 3 ni changani aduga nahakti toktokro makhut masa yamna haiba train tawraba mioi singna mafam adu yaunaba chatnaba onaba matamda lamkhangda creature kya ama thingnaduna makhoi numit humni marini phau amata hingduna leba ngamlo adubu yengo nahakti karimata su haiba nate nahak train tawba mioi ama su nate madugi sumathakta creature singachi uba matamda nahakti nervous chatuna chap yungna leptuna leibani maramaduna nahakna mafam asidagi thokiba matamda nahakti pung amagi lamphawwa phana chatringe matamda nahak adum sigani adubu hojik jiol asi mahak sirasu yare haiduna khalami maramaduna mahaki wakhana si emigi manakta chatlani haiduna chap yungna leptuna leikhirami aduga mahak masana su khanjarame madudi mahakna makhoi myam singasi marakta bunker sida leiba haiba ase karimata chanaramoi makhoi myamna mahakpu nungsibiramoi haiduna su khalami maramdi mahak asi sanga singasi uba matamda tumin tumina chap yungduna lepana maram oibana makhoi myamna su
mahakpu senanaba honaba matamda awaba ama oiramgani haiduna mahak masana khanjaribani adubu asengbagidi Jiol asi mahaki mamanabasing asina aduki matik nungsiribani hojikti Jiol nasu emi manakta chatlani haiduna sum tawraga leibana maram oibana mamanabasing adunasu Jiol gi damakta emi gi manak yaunaba honaba matamda yamna lainaba map ama semduna pibirami asumna hojikti Jiol adu mapta natana mahakna chatnaba honaba matamda changba pochai sing adu loina putoktuna mahak tholakba horami adubu mahakna hojik mapanda tholakiba asi mahaki oinadi chahi kyagi matungda tholakpa oirami mahakna chatkadriba mafam asi emi gi leifamdani adubu emi gi leifam asidi mafam asidagi 140 km lape haiba asi aikoina su hana su khangkhre aduga mafam asidagi mahakna chatkadriba maikai asi maning thangba maikai dani adubu mahakti emi gi leifamda chatni haiduna tholakliba asi makoina lairiba asidagi maning thangba maikai asi aromdano haiba phau khangamde asumna hojikti Jiol adu awangkha maning mamang khangdabi mahaki makhongna puba maikai romda chatpa horoklami adubu mahakna ngatang laaba matungda mafam aduda yamna achauba samagi makhon tarami aramaduna mahak adu manakta leiba yum amada sensanduna lot kai haiduna toromi adubu mahakna yum adu tamna sensalakpa matamdadi yum adugi pukhi duda hanana achauba hangoi ama leiduna lemi asumna Jiol di hangoi du uba matamda mahaki hanagi matawgum mahak nervous chatpa du chatlami maramaduna mahak adu mafam aduda tuminna leptuna lemi maudagi hangoi aduna Jiol de attack toroklami adubu asumna hangoi sin attack torokpa matamda Jiol asibu mafam adudagi kanagumba amana inthoami adubu mangonda inthoamaiba asi kanamata oiramde hui amo oirami Maistagi hangoi duna amu Jiol de attack torokpa matamda Jiol gi makhongda hangoi gi mare duna yettuna laikirami adubu haujiki hui aduna hangoi gi mare dubu chikthalami aramaduna hangoi dusu akhatana attack tawba ngamdabi leiringe matamaduda hui amadi Jiol makoini du mafam adudagi chenkhirami aduga makoini na sum chelakpa matamda hui adu bus amagi manakta lepami aduga bus adugi manungda sangkhirami Jiol su hui adugi matungda inaraktuna changami adubu bus asigi manungda yawbadagi Jiol na su khange madudi hairiba bus asi hui asigi mayum oirami aduga mafam asida hui asi mahaki mistress amaga laiminarakpa oirami adubu mahaki mistress adu taibangpan thadoga chatkhibana hui asi bus asigi manungda mathanda lerakpa oirami Jiol na paklangda iriba mayamsing adu dum yengpa matamda hui asigi maming asi boy kawe haiba adu mahakna khangami maudagi Jiol nasu hui adugi maming adu boy haiduna kawba matamda hui adu aki maming korokpa aduda yamna alert oina lerami maudagi Jiol na mafam aduda leramba red dress ama paikhalami adubu hariba dress adu pairaba matamda hui aduna mangonda inthorami maramdi hariba red dress adu khakta ngairami hui adugi mafamda mahaki mistress ki potni haiduna lemoriba asi adubu numit asigi nungdangdi boy amasung makhoi ni du bus asigi manungda lerami aduga mathangi next morning da Jiol adu bus adudagi tholami adubu Jiol na chatliba lambi sida boy su mahaki mistress ki red dress adu chiktuna mahaki matungda inarami kari marungino haragadi boy hariba hui asi aduki matik chingba hui amani maram aduna mahakna chatpa mafam khudimakta mahaki mistress ki pot adubu mahakna purga chatningbagini asengbagidi boy gi wakhandasu mistress ki dress adu pubana maram oiraga mahaksu mistress aduga matam chupada tana thana dabi lai haiduna khanjaribani astagi Jiol na haujiki angangba fi adu boy dagi lorba matungda mahakna bag tapchan birami aduga makhoi ni du makhata na dum journey du makhata rami mastagi makhoi ni na sum lakpa matamda makhoina lalak libam fam singasi yamna phibam thina mang taklaba kairaba fam ngakto irami asumna mafam asigi leramiba mong mato si uba matamda boy amadi Jiol makoini du yamna tapna section na emigi colony du gi maikai tamna chalami asumna sum lakbana Jiol adu yamna waraami aduga makoina lakpagi lambi asida nakanda yamna phajaraba hai khara hoduna lerami hairiba hai adubu hega Jiol na sage haiduna tawba matamda boy na Jiol gi kongrau da chiktuna hai adubu charunu haibagi mongda chingthomi asomna boyna torokliba mong asidagi Jiol na su khangam madudi ai asi poison chelamba yai haiduna mastagi Jiol adu mahaki mamanaba na pirakpa map aduda yengduna makhata na sum mahaki journey du salami adubu Jiol na sum lambi du da lakpa matamda ikang khawdana maha adu achauba kongkut amada puthakirami sumna tawba sida Jiol adu su aduki matik pakhalami mastagi mahakna mafam adudagi kakhatna baiduna yamna kanna honarami aduga mahakna koiba yengbadagi su mahakna khangam madudi mafam asida sikriba mi singasi mahak mathanda nate mafam asida topa mi da natana sa kya ama sikre haiba asi mafam aduda taramiba saru sarang mayam sing adu ubadagi mahakna su khagami isdagi harba matam asida I thakpa achauba tin namana Jiol da attack tawge haiduna taroklami adubu tin asina Jiol asigu hat ka doba khasitang arba kanda masak khangdaba miyoy amana hariba kongkut aduda thauri ma thadarakpadagi mahak thauri da paiduna jalaga lerami aduga thauri adubu su mathaktagi chingkhalami aduga Jiol bu thauri na tawduna mafam asidagi chingkhalaiba miyoy sing asi ahan nupa amaga angang nupi macha amaga oirami ahan nupa asigi maming asi Clyde kawi aduga nupi macha asigi maming na Mino kawi tagi Clyde amadi Mino makoini na Jiol na tasanduna leramiba hoba makhul aduda grenade ama langsilami
Maram aduna mafam aduda leirmiba tin adu grenade adu pokhaiba matamda tamthina sirami. Maistagi Clyde-na Joel-da nahakna mafam asida nathanda laiba ase yamna soirebani. Nahak nathanda mafam asida kaidawnungda thoidawni haraklami. Joel-nasu mafam asida laiba asi mahak mathanda nate. Mahakna lakliba asi hui amaga lakminabani. Aduga mahak asi mahaki girlfriend gi laifamgi colony da chatlibani haiduna swarami. Aduga Joel-nasu mahaki nupi dugi maming adu Emi kawi haiduna su phongtomi. Sigi sumatakta mahakna laiba maikai asi maning thangba maikai dani haiduna harami. Dubu Clyde-na Joel-da nahakna lakliba asidi maikai onare nahakna lakliba asidi awang thangba maikai dani harami. Aduga Clyde-na makhatana makoina mafam asidagi awang thangba maikai da dum chatpa taragadi afam aduda untana kupa achau achauba ching kya ama lei. Aduga hariba mafam adudasu yamna special oiba colony ama lei. Hariba mafam adudi yamna ingbana maram oiraga jiki hariba mutated creature sing adunasu mafam adu yamna ingbana maram oiraga mafam adudadi lakpa ngamde haiduna su harami. Ekoina mamangdai su khangkhre madudi asai mutated oikhriba creature sing adudi cold blooded animal ngaktani haiduna. Maram aduna makhoi asi aingba mafamda lakpa taragadi masagi bodigi hit adu putokpa ngamjadraduna masa matonda ingmanmana sigadribani. Odagi Clyde-na Joel-da hoi adu oiba taragadi nahaka ikoiga lambi asi pundre adubu mate khara amadi nahaka ikoiga pulap chatminarsi harami. Maram aduna hojikti Joel adu Mino amadi Clyde-ka punna chatminarami. Maistagi makhoina sum laaba matungda achauba ching amagi makhongde yorami. Aduga hariba mafam aduda makhoi adu wamanbana potharami. Aduga mafam asida Minona Joel-da matau karamna ten kapkani haiba sibu takpirami. Adubu Joel-di ten asi kapa phajana hitabana maram oiraga mahakna tamiba aim aduda phajana palamde. Stagi Minona Joel-da mahaki wari liraami. Aihaki babado aikoina leiriba colony adugi oinadi khwaidagi ten kapa hiba nupa amani. Adubu nomagi numitta yamna tamthiba creature amana aikoina leiriba colony aduda attack torokpadagi aihaki babadu laikhide. Aduga hariba matam aduda Clyde-ki machanupa busu laikhide. Maram aduna matam adudagi hauna aina Clyde-ka punduna khoina leibada safe oigadu mafam thiduna lakpani. Mastagi hariba matam asida Clyde-na makoina leiriba maikai asida creature amana lae haibadu khangami. Mastagi Clyde-na Joel-da sumna harami masida laiba creature ase nahaki manam tabadagi nahakpo adum thiduna lakpani. Maram aduna hojikti hariba creature sina nahaki matung asida dum koinenaduna lerni. Asumna hariba creature sigi matangda Clyde-na yamna munna khangiba asi kari marungina haragadi Clyde-ti jangal asigi manungda yamna kuina leklaba Mioiba oibanani. Mastagi khaitang laba matungda akhoi adu mu achauba isnel ama thengnarami. Clyde-na Joel-da karimta lengdabi leyu harami. Adubu Joel-di sa adu ubu matamda kimanbana mahakti nervous satuna chap yungna leptuna lekhirami. Mastagi Clyde-na Joel-da nahaki furit adu lokthoga isnel asida pithokho madu oiba taragadi ekhoida attack tororoi harami. Asumna hojikti furit adu pikhibadagi isnel adu mafam adudagi tumina chatkhirami. Asumna Clyde-na kari marungi torino haiba taragadi Clyde-na su khangame madudi hariba isnel asi Joel-gi manam asibu khangmuna Joel-bu dum inaduna lakpani. Maram aduna Joel-gi furit adu langthoma taragadi isnel aduna hojikti Joel-gi furit adudagi Joel-gi manam adu namduna lehaugadribani. Sidagi isnel asi sakraba matungda Joel-na Clyde-ta asumna hangami. Clyde nahakna kari maramgino isnel aduda attack tawdribadi Clyde-nasu sa khudimak loina phatabdi oide sa khara amadi phai haiduna phongtomi. Mastagi Minuna amuk Joel-da asumna harami karigumbada nahakna creature ama thengnaba matamda tawphom khangdraba nahakna hariba creature dugi mamita munne yangu madu oiba taragadi sa adunasu nahaki wakhanda fauriba adu gyan soidana tagani maramdi aikoigi mitta tariba sidi aranba amata nate sa sing asinasu aikoina fauriba adu makoina su fawu ngamgadribani. Mastagi makoi adu numidangi matam yawwana mafam amada pothaduna makoi dinner tawrami. Asumna dinner tawwa loibadagidi makoi mayam sing adu ngatang pothanarami adubu ngatang potharaba matungda Clyde-ti tumba yadraduna hogalami kari marungina haragadi makoina chakhriba pochai sing adugi manam adu taduna atopa creature singna makoina tumikanda attack torokadra haiduna mahakna atopa creature sing aduna attack toroktanaba haiduna makoibu shangibani. Asigi next day da Minona amuk Joel adubu crossbow adu matau karamna kapkani haiduna amuk tambirami. Adagi Minona Joel-da asumna harami nahakna crossbow si kapa matamda nahaki nasa adu pakhatkanu. Nahakna crossbow sigi tenjai ama hek kapa khudingi nahaki wakhal adu yamna ingna tapna wakhan munna khanduna nahakna yengiba target aduda fajana yengaga kapa taragadi nahaki target adu karimata miss oiro harami. Hariba siga chap manana Joel-na su tawbadagi hojikti Joel-na crossbow adu kapa matamda mahakna pamiba target aduda loina hit torami. Maudagi Minona su Joel-na crossbow asi kapa heramba aduda mahak yamna harawrami maram aduna mahakna Joel-bu yamna nungsina kolami. Mino asi mahakna yamna angang oringai matamdagi mahaki family pumba kainakhibana maram oraga hojikti Joel asibu mahaki mabungmakne haiduna khanjarami. Asumna numit humni marini amadi Clyde amadi Mino makhoi anina Joel asibu matau karamna jungle manungda survive tawgani haibagi matangda takpirami. Mastagi makhoi anina sum takpiba matamda sa ngagi poison dagi ngakthoknaba panbi singsu takpirami.
ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯖꯤꯑꯣꯜꯗ ꯀ꯭ꯔꯦꯆꯔ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯇꯥꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯀ꯭ꯔꯦꯆꯔ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯁꯦꯟ ꯒꯣꯕꯂꯔ ꯀꯧꯏ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯍꯨꯠꯇꯨꯅ ꯆꯠꯄ ꯉꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯥꯎꯟ ꯑꯃ ꯍꯦꯛ ꯇꯥꯕꯒ ꯇꯥꯔꯤꯕ ꯁꯥꯎꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯑꯣꯏꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯇꯥꯟꯅꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯦꯟ ꯒꯣꯕꯂꯔ ꯍꯥꯏꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯀꯨꯏꯟ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟ ꯑꯁꯤꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯁꯦꯟ ꯒꯣꯕꯂꯔ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯃꯌꯥꯝ ꯑꯃ ꯍꯦꯟꯅ ꯆꯥꯎꯏ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯄꯥꯜꯂꯤꯕ ꯃꯁꯥ ꯑꯗꯨꯐꯥꯎ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯤꯟꯀꯠꯂꯒ ꯎꯕ ꯐꯪꯉꯤ ꯑꯩꯈꯣꯏꯅ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯃꯆꯤ ꯑꯃ ꯍꯦꯛ ꯇꯥꯈꯤꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯂꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟꯒꯤ ꯃꯃꯥꯡꯗꯗꯤ ꯁꯥꯎꯟ ꯃꯆꯥ ꯑꯃꯕꯨ ꯍꯦꯛ ꯊꯣꯛꯎꯕ ꯍꯥꯏꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤꯕ ꯁꯥ ꯉꯥ ꯑꯣꯏꯒꯦꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯤꯡꯕ ꯉꯝꯗꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯤꯅꯣꯅ ꯖꯤꯑꯣꯜ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀ꯭ꯔꯣꯁꯕꯣ ꯑꯗꯨ ꯀꯥꯞꯄ ꯇꯝꯕꯤꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜ ꯑꯗꯨ ꯀ꯭ꯔꯣꯁꯕꯣ ꯑꯗꯨ ꯐꯖꯅ ꯀꯥꯞꯄ ꯉꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯒꯗꯧꯕ ꯃꯇꯝ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯂꯥꯏꯗꯅ ꯖꯤꯑꯣꯜꯗ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ, ꯅꯍꯥꯛꯅ ꯅꯊꯟꯗ ꯖꯪꯒꯜ ꯑꯁꯤꯗ ꯆꯠꯍꯧꯕ ꯍꯥꯏꯕ ꯑꯁꯦ ꯅꯍꯥꯛꯀꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯆꯥꯟꯁ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯖꯤꯑꯣꯜꯗꯤ ꯑꯦꯃꯤ ꯎꯅꯕ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯕꯅ ꯀ꯭ꯂꯥꯏꯗꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯗ ꯌꯥꯔꯝꯗꯦ꯫ ꯖꯤꯑꯣꯜꯒꯤ ꯗꯤꯁꯤꯖꯟ ꯑꯁꯤꯗꯁꯨ ꯃꯤꯅꯣꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯖꯤꯑꯣꯜꯅ ꯃꯤꯅꯣꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯦꯃꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯪꯁꯥꯔꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯦꯃꯤꯕꯨ ꯎꯅꯕ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯤꯅꯣꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯤꯅꯣꯅꯁꯨ ꯖꯤꯑꯣꯜꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯃꯈꯣꯏꯅ ꯀꯥꯏꯅꯔꯝꯗꯥꯏ ꯃꯇꯝ ꯑꯁꯤꯗ ꯀ꯭ꯂꯥꯏꯗꯅ ꯖꯤꯑꯣꯜꯗ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯤꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒ꯭ꯔꯦꯅꯦꯗ ꯑꯁꯤ ꯗꯔꯀꯥꯔ ꯇꯥꯔꯛꯑꯕ ꯃꯇꯝꯗ ꯈꯛꯇꯪ ꯁꯤꯖꯤꯟꯅꯧꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯕꯣꯝ ꯑꯁꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯄꯤꯟ ꯑꯁꯤ ꯂꯧꯊꯣꯛꯑꯕ ꯃꯇꯨꯡꯗ ꯁꯦꯀꯦꯟ 5 ꯊꯤꯔꯕ ꯃꯇꯨꯡꯗ ꯕꯣꯝ ꯑꯁꯤ ꯅꯍꯥꯛꯅ ꯍꯥꯠꯅꯤꯡꯉꯤꯕ ꯀ꯭ꯔꯦꯆꯔꯗꯨꯒꯤ ꯃꯄꯥ ꯇꯝꯅ ꯂꯪꯁꯜꯂꯣꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯀꯦꯝ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜ ꯑꯃꯗꯤ ꯕꯣꯏ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯤꯂꯣꯃꯤꯇꯔ 50 ꯑꯃꯕꯨꯁꯨ ꯃꯈꯣꯏꯅ ꯖꯪꯒꯜ ꯑꯗꯨꯗ ꯐꯥꯎꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯖꯪꯒꯜ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯅ ꯐꯥꯎꯔꯒ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯃꯗ ꯌꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯕꯣꯏꯒꯤ ꯃꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯑꯉꯛꯄ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯑꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯕꯣꯏ ꯑꯗꯨ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯆꯠꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯕꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯤꯃꯟꯕꯅ ꯖꯍꯥꯖ ꯑꯃꯒꯤ ꯃꯈꯥꯗ ꯆꯪꯗꯨꯅ ꯂꯣꯠꯂꯒ ꯂꯩꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯑꯣꯜꯅ ꯕꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯕꯣꯏ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯂꯤꯕ ꯑꯗꯨꯗꯒꯤ ꯀꯧꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯜꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯇꯦꯟꯇꯤꯀꯜ ꯀꯌꯥ ꯑꯃ ꯊꯤꯡꯒꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯦꯟꯇꯤꯀꯜ ꯃꯌꯥꯝ ꯑꯃ ꯊꯤꯡꯒꯠꯂꯛꯏꯕ ꯑꯁꯤ ꯀꯔꯤꯝꯇꯒꯤ ꯑꯣꯏꯔꯝꯗꯦ, ꯅꯥꯆꯟ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯆꯟ ꯑꯁꯤ ꯃ꯭ꯌꯨꯇꯦꯇꯦꯗ ꯑꯣꯏꯈꯤꯕꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯔꯛꯏꯕ ꯀ꯭ꯔꯣꯁꯕꯣ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤꯅ ꯂꯧꯊꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯅꯥꯆꯟ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯅꯛꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯥꯆꯟ ꯑꯁꯤꯅ ꯖꯤꯑꯣꯜ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯅ ꯇꯧꯔꯒ ꯐꯥꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯏꯅ ꯅꯥꯆꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯕꯗꯒꯤꯗꯤ ꯅꯥꯆꯟ ꯑꯗꯨꯒꯤ ꯃꯃꯩꯅ ꯖꯤꯑꯣꯜ ꯑꯗꯨ ꯊꯣꯝꯗꯣꯔꯛꯄꯗ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯥꯆꯟ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯥꯟꯅꯄꯣꯠꯀꯤ ꯖꯍꯥꯖ ꯑꯗꯨꯕꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗꯒꯤ ꯀꯣꯏꯁꯟꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯕꯣꯏ ꯑꯁꯤꯕꯨ ꯖꯦꯠꯁꯜꯂꯒ ꯍꯥꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯜꯒꯤ ꯋꯥꯈꯜꯗꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯅ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯖꯤꯑꯣꯜ ꯑꯗꯨ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯐ꯭ꯔꯤꯖ ꯇꯧꯗꯨꯅ ꯂꯦꯞꯄꯒ ꯂꯩꯕ ꯑꯗꯨ ꯃꯍꯥꯛ ꯇꯧꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯀ꯭ꯔꯣꯁꯕꯣ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯥꯆꯟ ꯑꯗꯨꯒꯤ ꯃꯉꯥ ꯑꯗꯨꯗ ꯀꯥꯞꯄꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯥꯆꯟ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯔꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯅꯥꯆꯟ ꯑꯗꯨꯅ ꯕꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯅꯥꯆꯟ ꯑꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯖꯤꯑꯣꯜꯅ ꯀ꯭ꯔꯣꯁꯕꯣ ꯑꯗꯨꯅ ꯑꯃꯨꯛ ꯅꯥꯆꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯥꯆꯟ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯐꯥꯎꯗꯣꯛꯇꯨꯅ ꯅꯥꯆꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯆꯥꯎꯈ꯭ꯔꯕ ꯅꯥꯆꯟ ꯑꯁꯤ ꯖꯤꯑꯣꯜꯅ ꯍꯥꯠꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯑꯁꯤ ꯍꯥꯏꯔꯤꯕ ꯅꯥꯆꯟ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯑꯁꯤ ꯃꯁꯥ ꯃꯇꯣꯟꯗ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯕꯣꯏꯕꯨꯁꯨ ꯎꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯕꯣꯏ ꯑꯗꯨ ꯖꯤꯑꯣꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯖꯤꯑꯣꯜꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯕꯨ ꯀꯟꯕ ꯉꯝꯍꯧꯗꯕ ꯇꯥꯔꯒꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯄꯥꯈꯠ ꯊꯨꯀꯠꯄ ꯑꯀꯤꯕ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯇꯨꯡꯑꯣꯏꯅꯔꯝꯃꯕ ꯃꯇꯨꯡꯗ ꯕꯣꯏ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯟꯕ ꯉꯝꯍꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯅꯦꯛꯁ ꯗꯦꯗ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯑꯗꯨꯝ ꯂꯥꯛꯄꯅ ꯌꯥꯝꯅ ꯑꯆꯧꯕ ꯀꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯝ ꯑꯗꯨ ꯍꯦꯛ ꯎꯕꯒ ꯕꯣꯏ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯕ ꯈꯔꯗꯤ ꯊꯣꯛꯑꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯩꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯑꯆꯧꯕ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯦ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔ ꯑꯁꯤꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯒ꯭ꯔꯥꯎꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯥꯎꯒꯠꯂꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯃꯍꯥꯛꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯤ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟ ꯑꯗꯨꯅꯦ ꯍꯥꯏꯕ ꯑꯗꯨ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜ ꯑꯗꯨ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯝꯕ ꯁꯥꯟꯅꯄꯣꯠ ꯑꯃꯕꯨ ꯑꯇꯣꯞꯄ ꯃꯥꯏꯀꯩꯗ ꯂꯪꯉꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯟ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟ ꯑꯗꯨ ꯇꯥꯔꯤꯕ ꯃꯈꯣꯟ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯑꯇꯣꯞꯄ ꯁꯥꯟꯅꯄꯣꯠ ꯑꯃ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯥꯀꯟ ꯑꯃꯗ ꯂꯪꯕ ꯃꯇꯝꯗꯗꯤ ꯁꯦꯟ ꯒꯣꯕꯂꯔ ꯑꯗꯨ ꯂꯩꯅꯨꯡ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯁꯦꯟ ꯒꯣꯕꯂꯔꯁꯤ ꯎꯕ ꯃꯇꯝꯗ ꯖꯤꯑꯣꯜ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯇꯝ ꯑꯃꯠꯇ ꯃꯥꯡꯍꯟꯗꯕꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯖꯤꯑꯣꯜꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯜꯂꯛꯄ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯁꯟꯗꯨꯅ ꯑꯉꯝꯕ ꯑꯃꯗꯒꯤ ꯑꯣꯟꯊꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯌꯥꯜꯂꯝꯃꯤꯕ ꯕꯦꯒ ꯑꯗꯨꯕꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯑꯣꯜꯅ ꯕꯣꯏ ꯑꯗꯨꯕꯨ ꯐꯥꯖꯜꯂꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯑꯍꯣꯕ ꯎꯀꯨ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥ ꯑꯁꯤꯗ ꯌꯥꯝꯅ ꯅꯛꯅ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯦꯟ ꯒꯣꯕꯂꯔ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯟ ꯑꯃꯠꯇ ꯇꯥꯗꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯣꯏꯒꯤ ꯃꯤꯁꯇ꯭ꯔꯦꯁꯀꯤ ꯑꯉꯥꯡꯕ ꯐꯤ ꯑꯗꯨ ꯇꯨꯔꯦꯟ ꯑꯗꯨꯗ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯗꯨ ꯕꯣꯏꯅ ꯎꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯕꯣꯏ ꯑꯗꯨ ꯖꯤꯑꯣꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯒ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯑꯉꯥꯡꯕ ꯐꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯖꯤꯑꯣꯜꯅ ꯕꯣꯏꯕꯨ ꯈꯥꯝꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯥꯝꯕꯗꯤ ꯅꯪꯍꯧꯔꯝꯗꯦ ꯃꯁꯤꯗꯒꯤ ꯉꯁꯥꯏ ꯍꯟꯈ꯭ꯔꯕ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟ ꯑꯗꯨ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯗꯨꯅ ꯑꯃꯨꯛ ꯍꯜꯂꯒ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯜꯅ ꯕꯣꯏꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯉꯁꯥꯏ ꯀ꯭ꯂꯥꯏꯠꯅ ꯄꯤꯔꯝꯕ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯒꯤ ꯄꯤꯟ ꯑꯗꯨ ꯁꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯤꯡ 5 ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯁꯤꯡ 5 ꯑꯁꯤ ꯍꯦꯛ ꯊꯤꯕ ꯂꯣꯏꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯀꯨꯏꯟ ꯑꯗꯨꯅꯁꯨ ꯖꯤꯑꯣꯜꯗ ꯑꯦꯇꯦꯛ ꯇꯧꯔꯛꯅꯕ ꯍꯥꯏꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯖꯤꯑꯣꯜꯅ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯒ꯭ꯔꯦꯅꯦꯗ ꯑꯗꯨ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯈꯅꯥꯎ ꯑꯗꯨꯒꯤ ꯃꯅꯨꯡ ꯇꯝꯅ ꯂꯪꯁꯟꯕꯗꯗꯤ ꯒ꯭ꯔꯦꯅꯦꯗ ꯑꯗꯨꯅ ꯄꯣꯈꯥꯏꯔꯛꯄꯗ ꯁꯦꯟ ꯒꯣꯕꯂꯔꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯇꯠ ꯃꯇꯠ ꯇꯠꯇꯨꯅ ꯁꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜ ꯑꯁꯤ ꯀ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯃꯍꯥꯛꯅ ꯍꯥꯠꯄ ꯉꯝꯃꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯕꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯣꯏꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯃꯔꯝꯗꯤ ꯕꯣꯏꯅ ꯈꯣꯡꯉꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟ ꯒꯣꯕꯂꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯃꯍꯥꯛ ꯑꯁꯤ ꯊꯋꯥꯏ ꯃꯥꯡꯕ ꯌꯥꯅ ꯐꯥꯎ ꯂꯩꯔꯝꯃꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯍꯥꯏꯒꯠꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯑꯆꯧ ꯑꯆꯧꯕ ꯇꯤꯟꯐꯥ ꯀꯌꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯅꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯤꯟꯐꯥ ꯀꯌꯥ ꯑꯃ ꯅꯞꯄꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯇꯤꯟꯐꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅ ꯕꯣꯏꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯕꯣꯏꯗ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯐꯤ ꯃꯇꯠ ꯑꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯅꯍꯥꯛꯅ ꯁꯤꯜꯂꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯕꯣꯏꯗꯁꯨ ꯆꯩꯔꯝꯃꯤ ꯕꯣꯏꯁꯤꯁꯨ ꯃꯉꯣꯟꯗ ꯆꯩꯌꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯤꯑꯣꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯃꯊꯟꯇ ꯉꯥꯏꯍꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜ ꯑꯁꯤ ꯇꯤꯟꯐꯥ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯆꯤꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯕ ꯈꯔ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯇꯤꯟꯐꯥꯁꯤꯡ ꯑꯗꯨꯒꯤ ꯄꯣꯏꯖꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯍꯦꯂꯨꯖꯤꯅꯦꯁꯟꯁꯨ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯄꯣꯏꯖꯟ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯤꯠꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯦꯛ ꯈꯔ ꯆꯠꯂꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯂꯦꯡꯕ ꯉꯝꯃꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯄꯣꯏꯖꯟ ꯑꯁꯤꯕꯨ ꯐꯍꯟꯕ ꯉꯝꯕ ꯄꯥꯟꯕꯤ ꯑꯃ ꯍꯧꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯌꯥꯝꯅ ꯊꯨꯅ ꯇꯧꯗꯨꯅ ꯄꯥꯟꯕꯤ ꯑꯗꯨꯕꯨ ꯆꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯃꯈꯥ ꯇꯥꯅ ꯈꯔ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯧꯖꯤक ꯆꯠꯄ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯛꯄꯅ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯆꯠꯄ ꯉꯝꯃꯝꯗꯦ ꯃꯍꯥꯛꯅ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯖꯤꯑꯣꯜꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯦꯃꯤꯕꯨ ꯎꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ 3ꯒꯤ ꯃꯇꯨꯡꯗ ꯑꯦꯃꯤꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯟꯖꯣꯏꯁꯨ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯟꯖꯣꯏ ꯍꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯖꯤꯑꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯋꯥꯟꯊꯔꯒ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯃꯤꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯦꯃꯤꯕꯨ ꯎꯕ ꯐꯪꯖꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯅꯍꯥꯛ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ ꯖꯤꯑꯣꯜꯅ ꯑꯦꯃꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯏꯟꯖꯣꯏ ꯇꯧꯈꯤꯕ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯔꯝꯃꯤ ꯑꯦꯃꯤꯅ ꯅꯍꯥꯛꯅ ꯏꯟꯖꯣꯏ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯑꯗꯣ ꯑꯩꯍꯥꯛꯀ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯍꯟ ꯑꯁꯤꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯒꯤ ꯀꯦꯞꯇꯦꯟꯁꯨ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯦꯃꯤꯅ ꯃꯈꯥ ꯇꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯄꯨꯕꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯕ ꯃꯇꯨꯡꯗ ꯑꯦꯃꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯕꯛ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯑꯦꯃꯤ ꯍꯣꯏꯅ ꯂꯩꯔꯤꯕ ꯀꯣꯂꯣꯅꯤ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯐꯖꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯁꯨꯝꯍꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯦꯃꯤ ꯍꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯁꯨ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩꯕ ꯀꯣꯂꯣꯅꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯁꯃꯨꯗ꯭ꯔ ꯂꯩꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯗꯨꯗꯒꯤ ꯁꯦꯐ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯁꯔꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯄꯥꯝꯗꯕ ꯀ꯭ꯔꯦꯁꯔ ꯑꯣꯏꯕꯒꯤꯅꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯑꯁꯤ ꯑꯦꯃꯤꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯖꯤꯑꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯖꯍꯥꯖꯀꯤ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯇꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯌꯧꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯑꯦꯃꯤꯅ ꯍꯥꯏꯔꯤꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯗ ꯖꯤꯑꯣꯜ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯑꯝꯃꯤ ꯖꯤꯑꯣꯜ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤꯗ ꯅꯨꯃꯤꯠ 8ꯅꯤ ꯆꯨꯞꯅ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯌꯧꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯖꯍꯥꯖ ꯑꯗꯨꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯖꯤꯑꯣꯜꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯏꯝꯄ꯭ꯔꯦꯁ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯗꯤ ꯑꯥꯔꯃꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯍꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯕꯦꯁꯇ ꯖꯍꯥꯖꯇ ꯇꯧꯗꯨꯅ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯩꯍꯥꯛꯅ ꯅꯈꯣꯏꯕꯨ ꯄꯨꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯝꯊꯤꯔꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯅ ꯀꯔꯤꯃꯠꯇꯁꯨ ꯌꯧꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯁꯨ ꯀꯔꯤꯃꯠꯇ ꯑꯦꯇꯦꯛ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯑꯣꯜ ꯑꯃꯗꯤ ꯑꯦꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯖꯤꯑꯣꯜꯅ ꯑꯦꯃꯤꯗ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯦ ꯑꯇꯩ ꯊꯕꯛꯀꯤ ꯀꯔꯤꯃꯠꯇ ꯅꯠꯇꯦ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯑꯁꯦ ꯅꯍꯥꯛꯄꯨ ꯎꯅꯅꯕ ꯈꯛꯇꯪꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯦꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯎꯔꯒ ꯍꯔꯥꯎꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯤꯕ ꯑꯗꯣ ꯃꯗꯨꯗꯒꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯆꯍꯤ 8 ꯍꯧꯈꯤꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯉꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯍꯤ 8 ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯏꯃꯥ ꯏꯄꯥ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯅꯍꯥꯛꯄꯨ ꯎꯔꯕꯁꯨ ꯀꯔꯤꯃꯠꯇ ꯅꯨꯡꯉꯥꯏꯕ ꯐꯥꯎꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯑꯦꯃꯤꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯑꯣꯜꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯑꯣꯜꯅ ꯑꯦꯃꯤꯗ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯑꯩꯒ ꯎꯅꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯍꯧꯗꯕ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯃꯗꯨ ꯅꯍꯥꯛꯀꯤ ꯑꯁꯣꯏꯕ ꯅꯠꯇꯦ ꯑꯩꯍꯥꯛꯀꯤ ꯑꯁꯣꯏꯕꯅꯤ ꯅꯪꯒ ꯑꯩꯒ ꯔꯦꯗꯤꯑꯣꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯑꯁꯦꯡꯕ ꯄꯨꯝꯕ ꯑꯗꯣ ꯅꯪꯉꯣꯟꯗ ꯍꯥꯟꯅꯅ ꯍꯥꯏꯗꯣꯛꯑꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄ ꯑꯁꯦ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯐꯥꯎꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯃꯤꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯁꯨ ꯑꯩꯒ ꯂꯣꯏꯅꯅ ꯀꯦꯞꯇꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯈꯤꯗꯨꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯇꯦꯇꯦꯠ ꯑꯣꯏꯔꯕ ꯁꯥ ꯉꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯨꯞꯄ ꯑꯩꯈꯣꯏꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯕ ꯑꯦꯃꯤꯒꯤ ꯋꯥꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯑꯣꯜ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯦꯃꯤꯗ ꯑꯩꯅ ꯀꯤꯂꯣꯃꯤꯇꯔ 150 ꯂꯥꯟꯗꯨꯅ ꯗꯥꯏꯅꯣꯁꯔꯒꯨꯝꯕ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃ ꯊꯦꯡꯅꯗꯨꯅ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯕ ꯌꯥꯕ ꯃꯈꯩ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯇꯕꯨ ꯎꯅꯔꯗꯤ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯅꯍꯥꯛꯅ ꯍꯧꯖꯤꯛꯄꯨ ꯑꯩꯉꯣꯟꯗ ꯑꯩꯍꯥꯛ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕ ꯅꯍꯥꯛꯄꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯗꯨꯗꯒꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯥꯎꯔꯅꯨ ꯑꯩꯉꯣꯟꯗ ꯀꯌꯥ ꯍꯦꯟꯅ ꯍꯦꯟꯕ ꯋꯥꯈꯜ ꯈꯜꯂꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯤꯒꯨꯝꯕ ꯑꯦꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯝꯗꯦ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯁꯨ ꯀꯔꯤꯃꯠꯇ ꯈꯪꯉꯝꯗꯦ ꯑꯔꯣꯏꯕꯗꯗꯤ ꯖꯤꯑꯣꯜꯅꯁꯨ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯦꯗꯤꯑꯣ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯎ ꯐꯥꯎꯅꯕꯗꯤ ꯉꯝꯃꯝꯗꯦ ꯃꯁꯤꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯑꯍꯟ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯖꯤꯑꯣꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯩ ꯑꯃꯗꯤ ꯖꯨꯅꯆꯤꯡꯕ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯩ ꯑꯃꯗꯤ ꯖꯨ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯕ ꯀꯦꯞꯇꯦꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯅꯕꯒꯤꯗꯃꯛꯇ ꯒꯤꯐ ꯑꯣꯏꯅ ꯄꯤꯕ ꯑꯣꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯄꯤꯔꯛꯄ ꯃꯦꯞ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯦꯞ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯏꯕꯤꯔꯛꯑꯝꯃꯤ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯖꯤꯑꯣꯜ ꯑꯗꯨ ꯍꯧꯖꯤꯛ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯨꯕꯗꯒꯤ ꯃꯍꯥꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯑꯁꯨꯝꯅ ꯆꯍꯤ 8 ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯔꯝꯃꯒ ꯆꯍꯤ 8 ꯎꯅꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯃꯦꯞ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯦꯁꯦꯖ ꯑꯃ ꯏꯕꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯜꯒꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯔꯦꯗꯤꯑꯣ ꯑꯁꯤꯗ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯑꯝꯃꯤ ꯖꯤꯑꯣꯜꯅꯁꯨ ꯊꯥꯔꯛꯏꯕ ꯚꯣꯏꯁ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯖꯤꯑꯣꯜꯒꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯖꯤꯑꯣꯜ ꯑꯁꯤ ꯑꯁꯨꯛ ꯂꯥꯞꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯕ ꯐꯪꯕ ꯑꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯗꯒꯤ ꯖꯤꯑꯣꯜꯅ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇꯅ ꯑꯦꯃꯤꯒꯤ ꯀꯣꯂꯣꯅꯤ ꯑꯁꯤ ꯇꯝꯅ ꯃꯇꯧ ꯀꯔꯝꯅ ꯌꯧꯔꯛꯏ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯃꯍꯥꯛ ꯃꯊꯟꯇꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯧꯕ ꯉꯝꯕꯅꯣ ꯍꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯂꯣꯏꯅ ꯉꯛꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯖꯤꯑꯣꯜꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯅꯈꯣꯏꯗꯤ ꯀꯔꯝꯅ ꯂꯩꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯝꯃꯤ ꯃꯗꯨꯗꯒꯤ ꯖꯤꯑꯣꯜꯒꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯁꯨ ꯅꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯔꯦꯆꯔ ꯀꯌꯥ ꯑꯃꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯗꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯔꯦꯗꯤꯑꯣ ꯑꯗꯨꯒꯤ ꯀꯅꯦꯛꯁꯟ ꯑꯗꯨ ꯂꯣꯁ ꯑꯣꯏꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜꯅꯁꯨ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯃꯤꯒ ꯄꯨꯟꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛ ꯄꯥꯝꯃꯝꯗꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯍꯩ ꯑꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯤꯔꯛꯄ ꯃꯦꯞ ꯑꯗꯨꯗ ꯐꯥꯛꯇꯣꯛꯑꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ
Hairiba hai adu mahaki mamanabasing aduna chaba yade haiduna map aduda yelakpa hai adu oiduna lerami. Mastagi Jiol adu mafam adudagi yamna kanna sentrokhtuna Emi gi manakta chalami adubu mapandadi hairiba haising adu charubana maram oibana mafam aduda leiba mi myamsing adu loina ngauduna lenarami. Mastagi Jiol na Emi da wari sananaba haiduna yamna kanna honarami adubu hairiba matam asida mafam asida leiba mi myamsing adu amamamta tawduna gyan mangduna loina leimaida taba horlami. Aduga hairiba matam asida Jiol na Emi ga wari sanaba nangdringe matam asida mangonda matungdagi Diana ko nupi amana attack toroklami. Maram aduna Jiol adu mafam aduda gyan mangduna taraga lerami. Adagi Jiol na gyan tarakpa matamdadi mafam asida leramiba mi myamsing adu makhutching adu loina punchanduna pharaga thanami. Asengbagidi asumna toriba myamsing asi captain asigi khusin thawrang ngakta oirami. Captain lasina colony singda chattuna mafam aduda lariba mi sing adugi chana thaknaba sing asi mangna loina huranbagi thaba asi tawboirami. Aduga captain aduna makha tana asiongna chawkhraba jahaz asibu chenabagidmakta kadaidagi thawno hojikpo aikhoida laigadriba ase. Maram aduna aikoina achawa waikhu ama pharba matungda hariba waikhu aduna aikhoigi jahaz asibu chinghanbani. Aduga waikhu asibu aikhoigi jahaz asibu chinghanbagidmakta aikoina chatliba colony aduda lariba mising asibu waikhu asigi machinjak oina loina pija thokpani. Sumna harba matungda captain aduna batam ama heknambaga samudradagi karigumba yamna achawa crater ama karakpagi mami ama taraklami. Hariba mami si ubadagi mafam asida leramiba colony gi mising asi mafam asidagi chenkhenaba haiduna yamna kanna honarami. Masdagi Emi su mahaki pulamiba makhut adubu mahaki sakti pumba loina sinaduna makhutta pulamiba adudi mahakna thadokpa ngamami. Maudagi Emi na Jiol bu su thadokpirami. Aduga Emi na mafam asida laiba makhoigi yeknaba ahum asiga mahaka panarage harami. Aduga Jiol da waikhu adu panaro haiduna thanami. Masdagi Emi adu mafam aduda laiba gate ki silama paraba matungda captain adugi team amagi manakta yamna kanna chenselami. Asumna Emi na chenselakpa asida captain adugi mioi aduna su Emi da nomoina kapami. Adubu Emi na nupa aduna kapaiba noi marudu ngakthok tuna chenselaba matungda nupa aduda angna pairaiba sil aduna suba matamda makhoi ni du mafam aduda wanthaduna targa lerami. Aduga somna kandana ngasaigi waikhu aduna Jiol gi manak tamna chenselami madugi Jiol na su mafam aduda leramba joche ama lokhalaba matungda hariba joche adubu paiduna waikhu adugi manakta yamna kanna chensenkhirami. Aduga waikhu aduda attack tawnaba haiduna mahangna tarami. Aduba sumna Jiol na waikhu aduda attack tawbadagidi hojikti waikhu adu longthoga taduna lerami. Maram aduna waikhu adu amu aki masa adu longthoga targa leibana maram oibana mak haugatpa ngamamde. Mastagi Jiol na waikhu adugi manakta changaga waikhu adubu hatnaba haiduna tarami. Adubu hariba matam aduda captain aduna batam ama namaktuna waikhu adu electric shock tonbadagidi waikhu adu mahaugalakuna Jiol da attack tawba horoklami. Mastagi Emi su amu gyan tarami adubu mahakna gyan tarakpa matamda Diana adu mahaki mamangda lerami. Maram aduna makhoini gi maraktasu yamna tamsina phunarami. Adubu sumna phunaba asida Diana na Emi asibu yamna irai laina maithiba pirami. Mastagi asomda amu waikhu aduna Jiol da attack tawnaba haiduna changsalami. Adubu hariba matam asida boy adu mafam asida laami. Aduga boy na waikhu aduda yamna kanna khongami. Adubu boy asi uba matamda waikhu adu hana sathiramba adu khara fakhirami. Maudagi captain aduna Diana da hui adubu hatlo haiduna order tawkhirami. Maram aduna Diana na mahaki makhuta yauriba rocket launcher aduna boy da kapnaba haiduna tawraga lekhirami. Adubu hariba matam asida Emi na Diana gi makhut aduda attack tarakpadagidi target adu boy da chatabida waikhu aduda oina chakhirami. Maram aduna hojikti waikhu aduda Diana dagi kaptorokpa rocket launcher adu panbana maram oibana waikhu adu mafam aduda masa adu mai chakpana yamna tamthina soktuna lemi. Aidagi captain adu yamna saurami. Maram aduna captain masabangna laga Emi adubu mafam aduda yamna tamthina phurami. Maram aduna Emi adu mafam aduda gyan mangduna targa lekhirami. Hojikti waikhu adu su Diana na attack toropodagi mahaki hakchang adu yamna sokpana maram oraga hojikti Diana amadi captain gi team asida oina mahakna yamna sawningami. Maram aduna hojikti waikhu asina captain adugi manak tamna laga captain adubu hatna baiduna tarami. Adubu captain aduna waikhu adubu amu electric shock tohalaba matungda Jiol gi manak toina chatuna Jiol bu hatna baiduna harami. Aduga hariba sera asida Jiol na boy da mahak Emi gi manakta chatuna Emi bu mukta gyan tanaba hokdokchu harami. Mastagi boy na Emi adubu gyan tanaba haiduna yamna kanna honaduna lerami. Hariba asigi khudongchaba si lauraga captain hoigi huranba team sing adu mafam adudagi jahaz macha amada thokhirami. Mastagi amu aikhoina waikhu aduna Jiol da attack tawba adubu uwa phangli. Aduga hariba matam asida Emi adu gyan taraklami aduga mahaki manakta leramba grenade ama puraga mahakna lami. Aduga hariba matam asida su asomda waikhu aduna Jiol gi makhong aduda chaptuna lemi. Maudagi Emi adu lakpa adu uba matamda Jiol na nongmai ama hangami. Hariba matam aduda Emi na su Jiol da nongmai ama piraklami. Mastagi Jiol na nongmai adugi trigger adu chingge haiduna tawba matamda mahakna waikhu adugi mamita munnengduna lerami. Hariba matam asidadi Jiol na su minona mongonda haikiba adu khuda aduda ningsingami. Madodi aikoina crater sing asigi mamitta yengba matamda
ꯀ꯭ꯔꯤꯁꯔꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯃꯦ ꯍꯥꯏꯕ ꯑꯗꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯖꯤꯑꯣꯜꯅ ꯋꯥꯏꯈꯨ ꯑꯁꯤꯒꯤ ꯃꯃꯤꯠꯁꯤꯗ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯋꯥꯏꯈꯨ ꯑꯁꯤ ꯑꯐꯕ ꯁꯥ ꯑꯃꯅꯤ ꯍꯥꯏꯕ ꯑꯗꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥꯏꯈꯨ ꯑꯁꯤ ꯃꯉꯣꯟꯗ ꯐꯥꯔꯤꯕ ꯆꯦꯟꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯂꯩ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯈꯪꯉꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯋꯥꯏꯈꯨ ꯑꯁꯤꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯖꯤꯑꯣꯜ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯑꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜꯅ ꯋꯥꯏꯈꯨ ꯑꯁꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯗꯦ ꯋꯥꯏꯈꯨ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯐꯥꯔꯤꯕ ꯆꯦꯟꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄꯤꯗꯨꯅ ꯋꯥꯏꯈꯨ ꯑꯁꯤ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯋꯥꯏꯈꯨꯗꯨꯗ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯋꯥꯏꯈꯨꯗꯨꯕꯨ ꯐꯥꯔꯝꯃꯤꯕ ꯆꯦꯟ ꯑꯗꯨꯗ ꯑꯣꯏꯅ ꯅꯣꯡꯃꯩꯗꯨꯅ ꯀꯥꯞꯇꯨꯅ ꯋꯥꯏꯈꯨꯗꯨꯕꯨ ꯐ꯭ꯔꯤ ꯑꯣꯏꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯖꯤꯑꯣꯜꯅ ꯋꯥꯏꯈꯨ ꯑꯁꯤꯕꯨ ꯍꯦꯛ ꯐ꯭ꯔꯤ ꯑꯣꯏꯍꯟꯕꯗꯒꯤꯗꯤ ꯍꯧꯖꯤꯛꯇꯤ ꯋꯥꯏꯈꯨꯗꯨꯅꯁꯨ ꯖꯤꯑꯣꯜꯗ ꯃꯈꯥ ꯇꯥꯅ ꯑꯦꯇꯦꯛ ꯇꯧꯔꯛꯑꯝꯗꯦ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜ ꯑꯗꯨ ꯋꯥꯏꯈꯨꯗꯨꯅ ꯆꯠꯐꯝꯕꯗꯒꯤ ꯊꯥꯗꯔꯛꯑꯝꯃꯤ ꯑꯁꯨꯝꯅ ꯖꯤꯑꯣꯜꯅ ꯃꯈꯥꯗ ꯍꯦꯛ ꯇꯥꯕꯒ ꯑꯦꯃꯤ ꯑꯗꯨ ꯖꯤꯑꯣꯜꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ ꯃꯁꯤꯗꯒꯤ ꯋꯥꯏꯈꯨ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯒ ꯃꯈꯣꯏ ꯑꯅꯤꯗ ꯈꯣꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯒ ꯋꯥꯏꯈꯨ ꯑꯗꯨꯅ ꯀꯦꯞꯇꯦꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯀꯦꯞꯇꯦꯟ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯖꯍꯥꯖ ꯑꯗꯨ ꯌꯧꯅꯕ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯋꯥꯏꯈꯨ ꯑꯗꯨꯗ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯕꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯝꯃꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯦꯞꯇꯦꯟ ꯑꯗꯨꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯋꯥꯏꯈꯨ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯛꯏꯕ ꯂꯥꯡ ꯑꯗꯨ ꯖꯤꯑꯣꯜ ꯍꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯏꯈꯨ ꯑꯗꯨꯅ ꯀꯦꯞꯇꯦꯟꯒꯤ ꯇꯤꯝ ꯑꯗꯨ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯤꯡꯅ ꯂꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯥꯊꯣꯛꯑꯝꯃꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯁꯤ ꯂꯣꯏꯅ ꯄꯥꯡꯕꯤꯔꯝꯃꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯒꯤ ꯊꯧꯅꯥ ꯐꯕ ꯃꯇꯧ ꯑꯁꯤꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯦꯃꯤꯅꯁꯨ ꯖꯤꯑꯣꯜꯕꯨ ꯄꯥꯝꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯅꯨ ꯃꯍꯥꯛꯀ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯖꯤꯑꯣꯜꯅ ꯑꯦꯃꯤꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯌꯥꯔꯝꯗꯦ ꯑꯩꯍꯥꯛꯀꯤ ꯏꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯍꯥꯛ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯍꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯦꯃꯤꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯗꯨꯒꯤ ꯑꯁꯣꯟꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯂꯣꯏꯅ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯦꯃꯤꯗ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯜꯅ ꯑꯦꯃꯤꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯑꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯦꯃꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯞꯈ꯭ꯔꯕ ꯃꯐꯝ ꯑꯁꯤ ꯇꯝꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯣꯟꯊꯔꯨꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤ ꯖꯤꯑꯣꯜꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯦꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯦꯃꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯔꯣꯃꯥꯟꯁ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯀꯤꯂꯣꯃꯤꯇꯔ 180 ꯂꯥꯞꯅ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯑꯒ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡꯕꯨꯁꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯦꯃꯤꯅ ꯖꯤꯑꯣꯜꯗ ꯍꯣꯏ ꯐꯔꯦ ꯅꯍꯥꯛ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯍꯟꯈ꯭ꯔꯣ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯅꯍꯥꯛꯄꯨ ꯅꯣꯡꯃꯗꯤ ꯊꯤꯕ ꯂꯥꯛꯈꯤꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯣꯏ ꯑꯃꯗꯤ ꯖꯤꯑꯣꯜ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀ꯭ꯔꯦꯆꯔ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯣꯂꯣꯅꯤꯒꯤ ꯕꯪꯀꯔ ꯑꯗꯨ ꯂꯣꯏꯅ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯥꯏꯗꯨꯅ ꯂꯩꯔꯕ ꯕꯪꯀꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯀꯣꯂꯣꯅꯤ ꯑꯗꯨꯗ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯦꯞ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯑꯣꯜ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯀꯣꯂꯣꯅꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣꯜꯗ ꯃꯈꯣꯏ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯖꯤꯑꯣꯜꯅ ꯔꯦꯗꯤꯑꯣꯗ ꯕ꯭ꯔꯣꯗꯀꯥꯁ ꯑꯃ ꯇꯧꯔꯝꯃꯤ ꯍꯥꯏꯔꯤꯕ ꯕ꯭ꯔꯣꯗꯀꯥꯁ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯑꯝꯃꯤ ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯩꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯥꯏꯖꯅꯤꯡꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯕꯪꯀꯔ ꯃꯅꯨꯡꯗ ꯍꯥꯏꯕꯗꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗ ꯕꯪꯀꯔ ꯁꯦꯝꯗꯨꯅ ꯂꯩꯕ ꯍꯥꯏꯕ ꯑꯁꯤ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯈꯣꯏꯗ ꯁꯦꯞ ꯑꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯎꯟꯒꯤ ꯃꯊꯛꯇ ꯊꯣꯛꯂꯛꯇꯨꯅ ꯑꯩꯈꯣꯏ ꯍꯤꯡꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯕ꯭ꯔꯣꯗꯀꯥꯁ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡ ꯂꯩꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯋꯥꯡ ꯃꯥꯏꯀꯩ ꯊꯪꯕꯔꯣꯝꯗ ꯑꯗꯨꯝ ꯆꯠꯁꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯀ꯭ꯂꯥꯏꯠ ꯑꯃꯗꯤ ꯃꯤꯅꯣ ꯀꯧꯕ ꯌꯥꯝꯅ ꯑꯐꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯔꯣꯝꯗ ꯑꯗꯨꯝ ꯆꯠꯄ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯑꯏꯪꯕ ꯎꯟꯇꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯌꯧꯕ ꯇꯥꯔꯒꯗꯤ ꯇꯥꯊꯤꯈ꯭ꯔꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯌꯧꯔꯛꯄ ꯉꯝꯃꯔꯣꯏ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀ꯭ꯔꯦꯆꯔꯁꯤꯡ ꯑꯁꯤ ꯀꯣꯜ ꯕ꯭ꯂꯗꯦꯗ ꯑꯦꯅꯤꯃꯦꯜ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯑꯏꯪꯕ ꯃꯐꯝꯗ ꯃꯇꯧ ꯀꯩꯗꯧꯅꯨꯡꯗ ꯂꯥꯛꯄ ꯉꯝꯂꯣꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯣꯗꯀꯥꯁ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯗꯨꯗ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯍꯧꯕ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯖꯤꯑꯣꯜꯒꯤ ꯕ꯭ꯔꯣꯗꯀꯥꯁ ꯑꯗꯨ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯕꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯆꯠꯅꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯜꯒꯤ ꯃꯈꯨꯠꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯊꯥꯕ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯤ ꯃꯣꯟꯁꯇꯔ ꯑꯦꯄꯣꯀꯦꯂꯤꯞꯁ ꯁꯔꯚꯥꯏꯚꯦꯜ ꯒꯥꯏꯗ ꯚꯣꯂꯨꯝ 2 ꯍꯥꯏꯗꯨꯅ ꯊꯥꯕ ꯎꯕ ꯐꯪꯂꯤ ꯑꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯕꯗꯤ ꯃꯈꯣꯏꯅ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩ ꯑꯁꯤꯗ ꯆꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯁꯥꯊꯤꯔꯕ ꯃꯣꯟꯁꯇꯔ ꯀꯌꯥ ꯑꯃꯕꯨ ꯊꯦꯡꯅꯒꯅꯤ ꯍꯥꯏꯔꯤꯕ ꯃꯣꯟꯁꯇꯔꯁꯤꯡ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯕ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯂꯦ ꯃꯇꯥꯡ ꯑꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯪꯕ ꯉꯝꯃꯦ ꯃꯗꯨꯗꯤ ꯂꯚ ꯑꯦꯟ ꯃꯣꯟꯁꯇꯔ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛꯁꯨ ꯄꯨꯊꯣꯔꯛꯈꯤꯕ ꯌꯥꯏ ꯍꯥꯏꯗꯨꯅ
asumna tawdana hariba sin asi ulaga film asisu mata asida happy ending oiduna losinkhirami mayam ngasegi explanation asi nungai te haiba du comment section da biramu aduga ina karigumba film asibu explain tawo matamda soikiba lankhiba yarbasu mayamda ngakpiyu haiba form asi thamjari ngasi goinadi sanga explain gai chino mayam ga kainersi mathang yamna nungarba film gi explanation amada mu sanga explain gai chino mayam ga thengnersi imalabakna yai fare